Hौzik faubagi khwaidigi update oiba pau tabiriba singbu Bisanta Saikomna taram noksari hauzik ahambada maru oiba pau miyamda pizari Transfer posting da habizabi tawdana balangak ki thaurang oza doctor amadi nursing masa masagi posting mafamda photo thelagani haina chief minister na phongdokre Manipur gi lupa crore chamaga marfu taragani thoi yankhai yauna crore lising tareka chama marfu humdoi dasmik mari anigi revenue deficit grant state taraga mari da release tawkre Class 10 faubada Hindi namdana tamanaba order laibra haina MLA Ranjit na hangli Class 10 faubada Hindi namdana tamnaba gi order laite haina education minister na phongdokre Police na head and powder kg aniga gram kg aniga dasmik teresino opium kg amaga dasmik ahumsino amadi explosive item singa kona na miyoi ani fare Yum yankhai dagi tarabadi khul ama oina sakhang bayade asigumbada recognition pidanaba kanglon atubu matamda chatnaragani haina biren na hairi amadi Manipura yu legalize tawba yaro yu thingnaba ek mapangan kalhallu haina nupi samasna phongdorakli hauzik maroiba paw sing miyamda sandokna pizari Transfer and posting da habizabi tawdanaba langaki thaurang ama oina tha sida oza doctor amadi nursing masa masagi posting maphamda photo thenaba thaurang leire haina chief minister N Biren ngasi assembly da phongdokre Chief Minister na makhata na haiki mahisang singda oza masing sudaba amadi laying sang singda Dr. Watbagi issue silenga na lumna lawi COVID na sahi ani hena amadi mikhal laikibana maram moraga lengang na oza amadi Dr. Watbagi issue asiloisin bangam hogdabani miyamgi mihut ama oina thorok liba ikhoina Sengna chatragadi thabak kudimag mapung phade kumjali sangani taraga taruki MPS examination da legend complicacy lerem drabadi hojik doctor watpagi issue asi lerem daba yai watliba doctor sing mention na balangang asina hogbadigi duna lakhi MPS na thokiba aranba proceeding aduna maram oraga kona thingba thamlakpadagi miyoi kya punsi mangbada natana hojik phawbada interview tawba yadana thamli Court ki pot asi lenga asina tawningi hadana hekta tawba yabana te maramaduna house the family ba koi khara sengna tawba tangai fade haina phongdokli Transfer posting da wanomba tawdraba lonana tha sida lengak na oza amadi doctor singi oiba thorang ama haibadi oza gi oina mahisang singda amadi doctor singi oina Laying sang singda masa masagi photo thetpagi thorang paikaliba si mai pak labadi chahi ama ani sida transfer posting issue solution hanbang amgani haidi August tha fawbagi manungda ADC yauna oza kudimak beli oina higher secondary fawba ching gi oina high school fawbagi oza sing masa masagi school singda photograph thetnaba thorang leire masigi mathakta biometrics su ayamba mufamda panba loisilakle matawosuna doctor amadi nursing su lying sang singda masa masagi photograph thetnaba thorang leire masida MLA sing su mapung phana sagot piu thorang asina chahi anigi matungda oza amadi doctor sing streamline amada langpangam lagani hairi Session asi hek loibaga hana laukiba oza sing recruitment amadi multitasking staff recruitment su haidok naba sem sare state ki leiriba exchange kargi pibum yenglaga maximum education amadi health ki vacancies sing menkhat na bohot na ragani haina chief minister na makhata na phongdokhi 15 Finance Commission ki recommendation ki matung ina Department of Expenditure Ministry of Money Purgi oina lupa crore chamaga marfu taragani thoi dasmik yankhai yauna state taraga marida post devolution revenue deficit PDR gi grant gi manga suba malli installment lupa crore lising taret ka chama marfu hum lupa crore lising humdraga mathoiga Marfuga humdoi ngasi release tawkre PIB na thadorokpa cherol asin hairi 15 Finance Commission na punna lupa crore marfuga taruk chani supna ama post
devolution revenue deficit grant taraga mari pinaba ayaba piraki grant asi Department of Expenditure release tawrakpani Malli installment oina tha taraga ni thoirak oigadabani mangarak soba installment oina August thada pikiba asi tharaga financial year asigi oina state asida pikiba apunba revenue deficit grant asi punna lupa crore kuntraga mangaga Samapan taraga taret yaukre haina fongdokli state asina kumjale singani kungani thoi kungo humdoge oina revenue deficit grant punna lupa crore marfugo humdoi chanige sumna ama fangani hari 15 Finance Commission na yaba post devolution revenue deficit pigadaba state sing adodi Andhra Pradesh Assam Himachal Pradesh Kerala Manipur Meghalaya Mizoram Nagaland Punjab Rajasthan Sikkim Tripura Uttarakhand amadi West Bengal ni hari Hindi haiba mayek asi masagi oiba mayek lejadaba atopa loan sing Devanagar ridagi wairaga sagat kiba mayek ni haiba galona na class 10 fawada Hindi namduna tamnabagi order laibra haina MLA Keranjit na kat motion pugat kre taragani thui shuba Manipur Legislative Assembly gi ngasi mapani janba numitta kat of motion thangaladuna MLA Ranjit na hai lebaga sigi Home Minister Amit Shah na Hindi loan sungsoi shodana Tamanna ba phungdoke ba wafung adugi matangda Manipur gi mahiroi lup amana tamninglaga tamningraga tokani hakiba adugi matangda miyam da sarang naba leiri lebaga sigi miyam paw phongna bada Hindi loan oigada bani haiki masina Manipur miyam da akiba ama forokle meite loan Manipur gi nipal suba schedule da chankre matang asida asigumba wafum ama lak lebadi ekhogi loan mayek mangkeba yabagi pibam da lakle Hindi haibasi masagi mayek lejadaba Devanagari amadi atopa loan mayek singdagi waraga sagat kibani tasengna hadabada ekhogi ishagi mayek lejai lebak asida state khara khaktani masagi mayek lejaba hauji su meite loan classical language ta selhalu hadana MP na parliament lauki basu laikre hari laibek thiba amana lamdam asida khunda minareba masel fawba loan oiramba simaite loan oirami aduba hojikti English na oire masina takpadi ekhogi loan sitharakle takpani haina fongdokli Imphal East District Police ki ekhanaba timna Sanapadi District ki manung chana leiba Kuki Village Kangsup Galjangdagi Bainangchang Khongsai amadi Sanap Singh Karong Khamsongdagi RK Pakurang sahi yangkhai hariba miyoi amadi explosive item galona na miyoi ani tongan ba mafum singdagi fare hairi yum yangkhai dagi ta abasing recognition pidana ba khanana ba leire amasida athobu matamda chatnaragani haina Chief Minister Birendra Phongdokre taragani thoi shuba Manipur Legislative Assembly gi ngasi mapani chanba numit ki wahang paukungi matamda MLA Ranjit na Manipur da lei hariba village Lising aniga chatre kuntraga mari district wise ki oina khulsing adugi maming hongjamuk natrabasu hauk satharingi manungda khangningi maduda thambiba yagadra yum yangkhai manga anoba khultage haina lengak application langliba khulsing adu karam ba district no kadaidano madugi district wise aduga BBU yum manga taruk khak miyoi tara kulleraga khul ama oina sakhang basi yabra haina hangki wang sing adugi paukum piraduna house ki leaders to oiriba Chief Minister na haiki haujik revenue village Lising amaga chatre kuntraga mari leire village yangkhai manga recognition pinaba application tharakpa leire Surchanpur da village talaga mathoi Tamenglong village ama cycle dama Kamjong da niam sung Technopal district tarani yamna aruba amari anoba village recognize tawnaba ngaiduna leiriba asi lising amaga sumna kuntraga mapani mase akhoi punamaki thodang oigadabani masi tungi khallagani Kwaidigi ngak libadi village recognition pinaba process amarak thoklagasu indaba officer kaya yauri Lenana PCCM na village recognition pidamba se angakpani village recognition P bahai basi DNA Hills na ADC da thagat lani DA Hills na observe taruga DN Hills da recognize taruga State Revenue Department da cabinet form laga tawada bani Manipur gi mari leinaba officer mayam asina lanai oina thabak thorum kaya tawram badagi ngasi lengak na chamonnoba kaya ase thorak lebani haina fongdokli Liquor legalize tongna balangang na kanari haiba Chief Minister gi wafam akan bamong da yaning de Manipur gi mafam ayambada yu fangliba silangang na
bani yu legalize tobagi mahut Manipur Liquor Prohibition Act mapangan kalhallu yu legalize toba sunga yaroi asigum karigumba masig mayukta laklabade kan makhongjing sangsilagani haina All Manipur Women Social Reformation and Development Samas Nupi Samas ki maike dagi fongdorakli Oil palm thabagi batangda to palebak singa Manipur ga mahusagi ising nungsit khetnabagi matung ina masigi pambi asi thana batawani masigi yinglaga chahi manga oil palm thabada chahi mari lomi singda mana masing amadi makoina tawba yaba santhok lambi pi na balangangna sel thadaba hore haina MLATS Bisorjana fongdokre taragani thoi shubo Manipur Legislative Assembly gi ngasi mapani chanba numit ki wahang pakhungi matamda star question number 85 ta MLA Sujukumar Okamna farm oil asi PM Modigi Bijan Makhada Northeast oil palm tree thabana environmental impact assessment tawkiba leibra haina hangbada MLA Bisorjit na leite haiki Surjit Kumar na makatan hai pal OMSC research tawbisingi matungina masigi using thakibam from singda atopa uhai wahai manamasing amata thaba yade hari atopa lebak sing Sri Lanka gumbada palm oil asi karbar sauna taurami Tripura da palm oil thabada leinungi ising amata fangkire masi uosina loina thakibadagini palm tree amana nomada ising liter chahumlom mathautai masigi usi thabada environment akaiba pi haibasu US na hakrabani masilenga na tawbugi plan leibra aduga plan letrabadi tawba yaroidra haina hangki Jiribam district asi central government Mena pirakpa list yaugde adobo district asi palm oil thana ba Manipur lengang na khanba mafam singi list di yawi haidi India lengang na pirakpa list di yaw dragadi karam na tawraga lengang na Jiribam district asi hapkhibano haina wahang hanglakli wang sing asigi pakhum piradune MLA Bisorjana haiki atopa lebak singda assessment report ama mathautai phattabagi pot ama leitabana masigi matangda kumna Kanadabani handaksu workshop tawi la expert mayam ama lakpaga loina makoina oil palm asigi matangda afabana karino fattabana karino haibagi matangda kumna khanaki Asian countries singda tarum liba pot asiga makoina company ama oina pidokpani Manipur gi oina exam khare ek asigi matungina Manipur da chahi manga oil palm thargani thajaraba tungda thanaba posting lomi singda loina piragani aduga chahi manga da mahi sing hengat hanaba chahi mari fawba asi ising oiro kudingmak makhal makha kiyagi kudingi kanaba pigani maskidamak sel sanction tawba hore hari oil palm tha anaba district khara khal gatlabani aduga area expanse lakpada Jiribam ase khankibani Jiribam hana kwa haurga leijabani na mafam asida chanagani khankibani district asi khaktanatana district kharasu oil palm thanaba khankiba leire haiki Sujukumana mayangwi kanagadaba orebadi adumuk tawbi bakaide haina fongdokki Hauzuki matamda lenga ki thabak ngaibagi mahuta thabak pibangam na bohona si haina MLAT Robindro na fongdokre wafam masinga si hata news second rotaleba mantra salon and spa hangdokpagi thoramda athoba mitungnin oina saruga ki batang jaisgi MLA Tongbum Robindro na haiki bani mahang na haiki bada school development da miyang changdona isa sagi chana ba simpam amum paraba matamda ingtapa khunai ama oibangam gani lengak na miyoi khudimak thabak piba oithok tabani isa na isagi Skill khangna chana ba thabak amamam taungnaba honnabagi tangai fadaba leiri langana sto startup ki scheme kaya hogdoktuna mateng pangba asigi matakta hana tambiramba subsidy singi matakta henba sempam pin na bakana basu leikre cellular asigi proprietor Tongmum Goktam nina hai kibadal lieutenant thengna khraba negative oiba wakhalon kaya na thairam laga nature ga mari lena ba mapuga naknaba mantra hainda maming laujaraga hygienic oiba mongda hospitalities fazana miyam gi seba taunabagi pandamda hangdok sabani hairi Institute of Rural Education gi Department of Fine Art Wangjing na sinduna haukiba July chaiset kuntra da pangtokiba ahan West 11 Open Chim Painting Combination fal ngasi laukthokre haina IRE na thadorakpa cherol amana hari cherol asena hari combination asigi category and Bikram Lorembam na ahan ba Daulas
Lamba Mayum Nani Suba Madi Prensilla Hygrism na Ahum Suba Taki Amadi Consolation Prize ta Angela Hygrism Sweetie Wahengbam Lystrom Srinivasni Hari category Bidana Lystrom Bipina Ahanba M Boysan na Ani Suba Madi Descendra na Ahum Suba Mana Lau Kilo na category Ashigi Consolation Prize ta Lightonjam Rohen Lourdes Lystrom Soraijam Ajay Tongbram Bikas KSH Narendra Pikre Hari competition asigi matang tagraba sangkhanaba distribution amadi exhibition tha asigi taragani thoida college asigi auditorium da singlem na pangtok lagani haina college asigi principal Dr. Narengbam Rajik Kumar na khangalakpaga lena mari lenaba thorum asibu yawinaba appeal torokle hawjulada maruiba posting amuka na miyam da pizari Transfer posting da habizabi tawdana balenga ki thorang leire oza doctor amadi nursing masama sagi posting mafam da photo thelagani haine state minister na hari Manipur da lupa crore chamga marfu tarakari thoi 10.5 sino yauna punna lupa crore lising tarika chama marfu humdoi 10.2 anigi revenue deficit grant state taraga mari da release tawkre Police na heron powder kg adiga Gram Satred Opium Kg Amaga Gram Kuntra Amadi Explosive Item Singakona Nami Ani Fare Class 10 Fauba the Hindi Namdana Tamanaba Order Labra Haina Emile Ranjit Hankre Class 10 Fauba the Hindi Namdana Tamnabagi Order Late Haina Education Minister na Fongdo Kre Yum Yankadegi Tarabadi Kuloina Sakang Bayade Asagumba recognition Pidana Bakanglon Toba Matam the Chatnaragani Highness Minister Birena Heidi Amadi Manipura you legalized over Yaro you think of Egg Mapangan Kalhalo Haina Nupi Samasna Fongdorokli Nasigo in a Pijariba Pau Sing a Sigalona Loizere Diamond Raiden and Midang Matam the Fongba Pauses and the Gilok Shaba Maruiba Pau Miam the Pizaba Tabi Sing Bomukahana Kurubjari